Ningthou Oibada Nattana Rajya Sabha ki MP Oiriba Leishemba Sanajaoba ki sana Konungda duty TOURIBA security singda IGP AMANA CHATTHAKHIBA THAWONG YANGDABA PHONGDORAKLI MP Sanajaoba ki PA Maisnam Sibadutta Luwangna Paumi Singa Unaba Amada sana Konunggi Akoibada Ahen force Thamduna Ngak Senaba Amadi patrolling toina Satuna Ngak Senabinamak Hana Langakta Kangan Kiba Laikrabani Adubu Asoiba Kupsinaba Honabada Ningthou amagi leifamda CHATTHAKHIBA THAWONG akanba mongda yaningde makha tarakpada asiguma THAWONG amukhanna chathadanaba amadi yengsinnaba gidama governor da aiba serol ama presinkre hai wafam thamlakli amade sana konunggi akoibada irang thokannaba amade ngak senba ngamdaba laibak thibani haina sum mahangna makha take Honorable MP office ki maiki degi when CMO ji honorable governor da piruiba si dusu mayam loina mukutta paibiramani masida koina haijaning basi akogi Ningthou se honorable MP se Y+ security ne Y+ security amagi area da magi jaga da akogi huji karigum khara mayam gi akogi ke haitare miyang gi oiba iho amana karigum ama thokadore se moini hena khangabane khangagadi mafam se moina ningthina ngaksen ba haibase moi mathau ne ngarang nahan dasu THAWONG thogdo ma swagi akogi jaga sigi kenosida bom thamba khotpagi matang dasu koi complain tawba leikre haibasi khitang ningthina ngak sembiu khopiu routine kenos piu khopiu patrolling piu kaina koi haigi leikre an asigumba fiunda position da leiriba akogi singtam ani mangna akogi pok non jariba kai khumna jariba loinana honorable MP oiriba Y+ security oiriba Ningthou gi gate sida ngasi moigi asoiba moigi asonba mayam singdo madu kupsan ba yanabagi namakta mathau phaba sadana akogi Ningthou gi gate sida mayana laibak kalaga sangiba gate sida masayida nongkhairaga gate to nongkhairaga sangakpa mathau tawjariba hanadagi masayida thodo wathok mayam thokrabani na mathau ningthina tawi mayam singdo line up tohandana madaidu da FIR pani adu tawni na photo kaptana sing tawba na adigi di konungsidagi loina ma hairiba ITP mayam si yo ga thamaga madaidu da khoi mayam na irang se honbagi mongda irang se honbagi mongda madu hairam sing se masi khoi yam nuaijade khoi ngasai ultrasound gi khoi amami thongna adigi khoi advocate general secretary ne thambigre aduna khoi honorable MP office ki maiki degi su honorable governor da haiba se khoi necessary action lokhot piu suspend to view aloina na masi tawdri bodi khoi makha ta ba ate leiriba khoi atopa higher up da khoi madu se thaba madugi process to khoi chathagi gani masi yam nuai ta ba thongdoni haiba